ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯦ ꯑꯗꯨꯒ ꯃꯁꯤ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦ ꯄꯣꯏꯟ 1ꯗ ꯑꯩꯈꯣꯏꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯗ ꯍꯥꯏꯖꯔꯤꯕ ꯄꯣꯠꯁꯦ ꯔꯤꯚꯔ ꯕꯦꯁꯤꯟ ꯄ꯭ꯂꯥꯅꯤꯡ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯐꯝ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯑꯌꯥꯕ ꯑꯄꯥꯝꯕ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯕ ꯂꯤꯡꯈꯠꯄ ꯑꯃꯁꯨꯡ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯗꯤꯕ꯭ꯂꯞꯃꯦꯟ ꯑꯁꯦ ꯃꯁꯤ ꯁꯨꯞꯅꯈꯛꯀꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯑꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯛꯅꯅꯕ ꯏꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯑꯔꯨꯕ ꯏꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯇꯨꯔꯦꯟꯒꯤ ꯁꯤꯗꯩꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯐ꯭ꯔꯤ ꯑꯣꯏꯅꯅꯕ ꯔꯤꯚꯔ ꯕꯦꯁꯤꯟꯁꯦ ꯔꯤꯚꯔꯒꯤ ꯇꯨꯔꯦꯟꯒꯤ ꯈꯣꯡꯅꯨꯡꯁꯦ ꯇꯦꯡꯕ ꯈꯣꯠꯅꯕ ꯇꯧꯅꯕ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟ ꯄ꯭ꯂꯥꯅꯤꯡ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠꯂꯦꯟꯁꯤꯡ ꯑꯗꯣ ꯋꯦꯠꯂꯦꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟ ꯑꯅ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯇꯂꯤꯗ ꯏꯔꯥꯟꯗꯤꯡ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝꯗꯣ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤ ꯁꯤꯌꯥꯔꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯅꯣꯂꯦꯖ ꯁꯤꯌꯥꯔꯤꯡ ꯇꯧꯅꯔꯀꯥꯟꯗ ꯃꯥꯁꯤ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯏꯁꯇ꯭ꯔꯥꯇꯦꯖꯤꯛ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯈꯟꯃꯤꯟꯅꯕꯅꯤ ꯑꯗꯨꯃꯛꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯔ ꯃꯈꯩ ꯀꯟꯕ ꯉꯝꯃꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟꯒꯤ ꯃꯅꯨꯡ ꯆꯠꯂꯀꯥꯟꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯄꯥꯠꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨ ꯍꯥꯏꯕꯗꯨ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯂꯦꯟ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯖꯣꯅꯦꯁꯟ ꯑꯥꯐꯇꯔ ꯁꯤꯁꯇꯦꯃꯦꯇꯤꯛ ꯂꯦꯟ ꯌꯨꯖ ꯁꯔꯚꯦ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯑꯣꯐ ꯂꯦꯟ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯁꯤ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯖꯣꯅꯦꯁꯟ ꯇꯧꯕꯤꯌꯨ ꯑꯗꯩ ꯂꯝꯁꯦ ꯂꯦꯟ ꯌꯨꯖ ꯂꯝꯁꯦ ꯄꯪꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕ ꯃꯐꯝꯗꯁꯨ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄ ꯏꯟꯗꯁꯇ꯭ꯔꯤꯁ ꯇꯧꯔꯤꯕ ꯃꯐꯝꯗꯁꯨ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄ ꯂꯧ ꯎꯅꯅꯕ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯡꯁꯦ ꯁꯨꯒꯨꯝꯕ ꯇꯧꯕ ꯌꯥꯗꯅꯕ ꯂꯝ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝꯁꯦ ꯐꯖꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯜꯂꯨ ꯆꯤꯡꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯇꯝꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯂꯧꯕꯨꯛꯅꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯦꯟ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯖꯣꯅꯦꯁꯟ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯅ ꯄꯣꯏꯟꯠ ꯑꯍꯨꯝꯁꯨꯕꯗ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯄꯥꯏꯈꯠꯄꯤꯅꯅꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯗ ꯑꯩꯈꯣꯏ ꯇꯛꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯠꯂꯤ ꯊꯣꯛꯏꯕ ꯑꯗꯨꯒ ꯔꯤꯄꯤꯇꯦꯗꯂꯤ ꯍꯟꯖꯤꯟ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯕ ꯐ꯭ꯂꯠꯁꯦ ꯑꯁꯤꯗꯩꯗ ꯃꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯇ ꯐꯪꯉꯤꯕ ꯌꯨꯝ ꯑꯗꯨꯒ ꯒꯥꯔꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯣꯏꯔꯣ ꯁꯥ ꯉꯥ ꯑꯣꯏꯔꯣ ꯆꯥꯅꯅꯕ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯣꯏꯔꯣ ꯃꯥꯡꯉꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯅꯣ ꯋꯥꯟ ꯕꯤꯍꯥꯏꯟ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯝꯕꯤꯔꯝꯗꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯀꯝꯄꯦꯟꯁꯦꯠ ꯇꯧ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯣꯁꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯊꯣꯛꯎ ꯑꯗꯨꯒ ꯀꯝꯄꯦꯟꯁꯦꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯔꯤꯁꯨꯕꯗ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ constitute a high power expert committee for the floods and the droughts frequently occur in Manipur haiba akhoi add to the recommendations to fight such unwanted incidents in Manipur akhoi sumani yam toina praja singje ising kaire na mapam da muksen adagi maton gi da muksen adagi ikhang thue na muk khorang na pong ngai su ma singje thok na ba yam high power expert team ama semakanda makhoi recommendation yam thuna tawhbiu kari dawra Manipur gi asuk yamna handaki matang sida sahi mari manga tara sidida hanjan drought thokwa hanjan flood thokwa singsi kari dagi tawribno adugi masi tawdana ba haiba singsu government gi wena khoi expert committee ma semakanda khoi recommendation tawhalu recommendation tawriba poto government na thaba oi no thu adugi mi people na thenariba lebak sida leirobnina khoi punam waminariba singse khoi waminabadai kalbiu haibasima ꯑꯩꯈꯣꯏ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯒꯁꯨ ꯄꯟꯖꯅꯤꯡꯕꯁꯦ ꯂꯝ ꯂꯧꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯅ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯥꯁꯇꯦꯜ ꯂꯩꯔꯝꯃꯤꯕ ꯂꯝꯍꯥꯡ ꯇꯨꯃꯥꯡ ꯂꯩꯔꯝꯃꯤꯕꯁꯤꯡꯁꯦ ꯄꯨꯂꯞ ꯂꯧꯁꯤꯜꯂꯀꯥꯟꯗ ꯄꯪꯁꯥꯗ ꯁꯥꯖꯤꯜꯂꯛꯄ ꯄꯪꯃꯦꯟꯗ ꯃꯦꯟꯁꯤꯜꯂꯛꯄ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯀꯤ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯗ꯭ꯔꯦꯟ ꯃꯊꯛꯇꯐꯥꯎꯗ ꯍꯣꯇꯦꯜ ꯐꯝꯖꯤꯜꯂꯛꯇꯅ ꯐꯨꯠ ꯄꯥꯠꯁꯤ ꯃꯦꯟꯁꯤꯜꯂꯛꯇꯅ ꯑꯗꯨꯒ ꯃꯦꯟ ꯔꯣꯗꯁꯤꯗ ꯊꯥꯖꯤꯟ ꯌꯧꯅ ꯊꯨꯝꯃꯀꯥꯟꯗ ꯄꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯇ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃꯛꯁꯨ ꯒꯃꯦꯟꯅ ꯇꯧꯊꯣꯛꯄ ꯑꯃꯁꯨꯡ ꯇꯧꯊꯣꯛꯇꯕ ꯉꯥꯏꯗꯕꯤꯗ ꯏꯁꯥꯅ ꯈꯪꯅ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟ ꯇꯨꯔꯦꯜ ꯑꯗꯨꯒ ꯏꯔꯝ ꯅꯂꯥ ꯃꯌꯥꯝꯁꯦ ꯐꯖꯅ ꯄꯥꯛꯑꯝꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯈꯣꯡꯕꯥꯟ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯗ꯭ꯔꯦꯟ ꯍꯥꯏꯕ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗꯁꯤꯗ ꯑꯣꯟꯈꯤꯕꯗꯒꯤꯗꯤ ꯗ꯭ꯔꯦꯟ ꯑꯃꯒꯤ ꯄꯥꯛ ꯆꯥꯎꯕꯁꯦ ꯃꯦꯛꯁꯤꯃꯝꯗ ꯐꯨꯠ 2ꯒꯨꯝꯕꯅꯦꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯔꯕꯅꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯔꯤꯅꯣꯚꯦꯁꯟ ꯇꯧꯕ ꯑꯃ ꯗ꯭ꯔꯦꯟꯒꯤ ꯔꯤꯅꯣꯚꯦꯁꯟ ꯇꯧꯕ ꯑꯃ ꯄꯥꯛ ꯆꯥꯎꯕ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯐꯨꯠ 5-10 ꯂꯥꯟꯕ ꯉꯝꯃꯝꯗꯕꯁꯤꯡ ꯑꯗꯨ ꯑꯗꯨꯒꯤꯅ ꯏꯁꯤꯡ ꯆꯦꯟꯊꯔꯀꯥꯟꯗ ꯊꯨꯝꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ 5ꯁꯤꯡ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯗ ꯑꯩꯈꯣꯏꯅ ꯇꯛꯁꯤꯟꯖꯔꯤ ꯃꯁꯤ ꯄꯥꯏꯈꯠꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯍꯟꯕ ꯂꯩꯇꯅ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯃꯈꯥ ꯆꯠꯊꯖꯒꯅꯤ ꯍꯥꯏꯕꯁꯤꯃ ꯈꯛꯇꯪꯒ ꯑꯩ ꯑꯔꯣꯏꯕꯗ ꯊꯝꯖꯒꯦ